Islam lining chatpa singi seng laba amadi maru oiba lairi Quran bu mai thaduna Facebook ta video upload tawrakpani haiba nupa ama khoi saunarba Miyamna Phubadagi Leikhidre hari police tagi fangba pawgi matung ina tabada akiba fawraba thawdok adu ngarang numidang wairam pung 3 minute kun lom tabada Yaripok police station gi manung chanba Yaripok Bamon Laikai da thokibani thawdok adu da Leikhidra miyoi adudi Yaripok ke crew makha Laikai dagi Muhammad Imran chahi kun gataruk apokpa Leikhidra MD Ajiruddin Kawi hairi ngarang nungtil Imran hairiba miyoi asina Yaripok ke crew da leiba Gwarok Chingi mafam amada leiraga Quran paituna wa nganglaba matung mafam adumaktada Quran adu mai thabagi video ama masana Facebook ta upload tawrukpadagi Miyamna unakibani Diberut haiba Facebook account amadagi Leikhidra miyoi asina Aigi Ming Imran Kawi aina pairiba asi Quran ni ekoi Muslim gi Holy Quran taibang semba mapu mahakna dunia si ahan ba semba hobadigi loiba fawbagi wari loina ma Quran sida iraga dunia sida thadarakrabani aibu semba mapu aduna masigi matamasi loire Quran asi mai tharo aduga haina wangang laduna upload tawrakibani hairi amaromda press na mafam adudagi fangba pawgi matung ina Facebook ta upload tawrakpa video adu unabadagi yamlaba miyam hawraktuna mahakpu koiti thiraga faraba matungda Phubadagi Leikhidabani tawdogasigi paw hek fangbaga Yaripok police ki OC na luchingba team amana laktuna miyoi adugi khongul lirakpada Leikhidra miyoi adugi hakchang adu Bamol Laikai mathak oli leirak ki turel mapanda masada mafi amata thongdana taraga leiramba thengnekibani ngarang numidang athengbada Manipur police ki forensic expert team laktuna yengselaba matung hakchang adu lokhatlaga postmortem gidamak janims ki medial sangda thamkri hairi